Zaati pun maki Hello everyone, ma'am ngasi se ko ai ga ichanu pa ga da mapana Lauba lae ado khoina handoi se heng ni aba aduna nongmagi mamang da oina ma se Lauba lae aduga magi su suti se phangdabani na handak se yam kuina budi leitre aba masu aduga miyam ngasi gi numise ko kari kari tawri habdo miyam da so adum khangan jarake aduga miyam asi sina malakpada misti kharaga singraga ne doi hei mahi kharaga leire aduga ngasi gi breakfast di ko chaga sumaina singraga doi gi akhoi jerum aput patuni aba asiga oina charani isanupagina tanna heibi leire Mayam asisina ne akhoi jumgi jubi ni aba jubi se li di li re ado mathanta pambi dagi tarakpani aba ado haudi hauri asigi jubi se ado siga leire akhoi jumgi jubi pambi do jubi ju meyama pali kharasu ali basu yaure ado nahan ke khara ma ke leye aduni ngasi khai toye Meyam akhoi jumgi punthon pali se macha macha punthon natani siga su leire do siga su leire begi siga su leire siga macha macha pali tai kai le siga ma leire begi siga ani masu leire siga ma leire siga su leire siga ahum ma leire siga ma leire siga su leire rồi siga ahum ni leise ahum leire siga ani ma leire kam jampan karbana meyam akhoi jumgi punthon pambi punthon je panghale se leire mai makhong cha har body happy do Sutang ne mi jam wang de mi jam wang ba punthon pambi di na te meyam adu so margi pali ba ko panche asina khara piye asi ani sina chawre jubi se asi di yam phajan jang si jawri Nilai ba? Ada di sana. Kajain lang. Chuẩn đấy. Còn nó làm cái nào? Decoration 좀 받자.
ลายกระทันนี่จะมีอะไรไส้เนี้ยเหรอ ใช่ป่ะว่าเหรอเสียป่ะใช่ อ๋อใช่เปลือกก็จะบวาลีเข้าปะนะยังไม่ได้หรอครับZaigo mà chúng sẽ xin nào Hào cái đó bằng đi quá Hào cái đó Video nami kira. Nama ko si Java ko palor hai uji jumda momo halani. Obam je phajai nam pa. Sukari do bai no. Se jati pun maki Jati muda makini. Amba sirang. Polo silaga kentau ing. Halas Memang di jumlah halnya